Amuk fauba thoktriba maung amada US, India amasung China punsinduna yamna chawba step ama Loukhtkadouri. International news amasung geopolitics ki oiba anoba update amada mayam pumnamakpu taramna ukseri kari leiribage haibadu punamiyeng tabinasi. US, China amasung India hairiba countries sing asi punsinduna hawjik leiriba Saudi Arabia amasung OPEC ki countries sing asina COVID-19 losilakpada ngairibagi aikoki malem asida leiriba country ayambasing asigi economy asi atuk thontaduna leiringai tanja asida makoina manaduna crude oil gi maman asi artificially oina maman wangkhat haliba asigi mayokta khongthang ama lokhatnabagi damakta honari aikogi malem asida khwaidagi yamna crude oil import tawba country China, USA, India hairiba countries sing asi punsinnaduna aikogi emergency use ki damakta thamjiliba reserve oil sing asi Loukhthoktuna amaga mateng pangnaduna sisinaduna Saudi Arabia amasung OPEC ki countries sing asidagi aikoina crude oil import tawriba asi matam khara lepkadauri. Khwaidagi yamna crude oil import tawriba countries sing asina amata oina manaduna makoidagi crude oil asi lawba leptuna makoigi resourcing asi export tahondana thamduna makoigi economy da ahongba khara lakhanduna makoina artificially oina tawning ba maongda tawduna crude oil gi maman asi hengad haliba asi thingnabagi damakta hotnagadauri. Crude oil export tawriba countries sing asi nattabida aikogi import tawriba countries sing asina price manipulate tawnabagi damakta hotnaba asi handakisina ihan hanbani. Hojik fawbagi oina aikogi malem asigi khwaidagi yamna crude oil import tawriba country China, USA, India, Japan, South Korea hairiba country manga sing asi hairiba khongthang asida yawnabagi damakta leiri. India gi oinadi emergency use ki damakta thamliba oil reserve sing asi sizina thokpa asi yaningdabagi maung adumak uttuna lakpani. USA na hanjina adumak India da haiduna lakpani. Adubo hojikti India su hairiba khongthang asida yawba yabagi mami edu ubu fangle. Masini Saudi Arabia amasung OPEC ki countries singi mathakta USA na chathanabagi damakta selakliba lalong asi kayamuk yamna effective oide haibadudi matamna porakari punangai minasi masigi oinadi mata asida losinjarge anobu video amada amuk kana thenarasi.